Lengakna thamba buffer zone IDP singna namkhaiduna dolai thabi makhaleka yausilure IDP singa muknabada irang thokre police gari tara kai khre hare Manipur lengakna sangai festival namduna sellobadagi masida internal displaced person makai irang horakle sawongbong amasung sajiwa jail maya da hangbodile camp singda sangjapam lauduna leiriba ikau sadu yengkhoma amasung dolai thabina singba internal displaced person sing horaktuna dolai thabi da warol naina ngakuna thamleba buffer zone namkhaiduna dolai thabi makhalekai phawba sangsilure aikhoi isa isu semba ngamdre aikhoi gi yumda hanjarage haiduna haurakpa masing yamlaba IDP sing adu khanghaudana ayuki pung 13 rom tarakpada dolai thabi da thonglakhi IDP sing aduna makoi masagi mayumda hanjabane mingonda khanaba hawba chatpanate aikhoi bi yumda lehalo aduga ngake harabusu ngak senbiyo haiduna law khonglaga sangsilakpada police amasung mafam aduda mathau tawduna leiriba central force sing thatlaga thangkhi lambi thungna khariba bab wire sing adu nam khairaga masing yamlaba nupi singna buffer zone adulan silakpa haurakhi gas par gari phawba kaduna makoi sangsinba haurakhi security force na makoi bu phanayam kanna thengna bu honakhi adubo athingbadu miyam aduna namkhaikhi mafam adudagi kilometer anirom namduna sangsin khi adugo khul adu thadoktuna lanjelakliba matamdagi amuk phawbu sangba ngamduna lerakhiba dolai thabi makhaleka yoksilakhi tanja aduda Imphal East District ki additional SP amana lusingba asobo force amasung mafam aduda thonglakhi mahana miyam adubo mafam adudagi hangadabani natragadi phuba hauragani haina laurokpadagi nakalanigi marakta yamna kuina charangnaba thokhi miyam adu dolai thabi awanglaikai phawba sangani haiduna muknarakhi adubo police na makhoi mayam thattuna thambadagi dolai thabi lokolda kumtharaga chatnanaba amukasu honarakhi madudasu police amasung central force na yamna kanna athingba pikhi tanjaduda Imphal East District ki SP masamaksu lakhi IDP sing adu mafam adudagi hannanaba phana yamna hairabasu taraktabadagi security force na tear gas cells sing manam kapa haurakhi hana mafam aduda sangsilamba miyam adu tear gas cells sing adugi manam khangba ngamdabadagi seng thoknarakhi sauraba miyam aduna sen thorakpada lambi da lairamba central force sing amasung police ki gari sing nungna thomjinduna windshield glass sing thugaikhi DI amadi mathak makha onthokpada natana mafam kayada aka etoi thogalamkhi nakalanigi muknabaduda miyoi mangarom sokhi asokpa sing adu sagolmang da laiba sagolmang primary health center da pukhatuna laikanakhi ngahaki tungda Imphal East ki SP amasung additional SP ne lusingba combined force ki kangbu ama khongna laktuna tear gas cells sing kaptuna lambi da lairamba miyam punamak tan khairakhi police person sing aduna hospital mapa adumaktada leplaga tear gas cell ama kapsinki cell adu hospital gi campus manungda tasinki amasung pokhaikhi maduna maram oiraga hospital da layengduna leiramba anaba mayam ama kapna launaraki adubu police sing adudi miyam gi mikap minap khol sing adu ama phawbu tadana tear gas kaptuna khongnu lambida dum satke IDP mayam amana makogi mayumda sangnanabagi security gi athingba sing nam khairakpadugi tanpham aduda Kuki nupi mayam ama utu watu paiduna hana sunanaba thawrang tawba ukhi pangyam yamna laptaba mafam adudagi Kuki gi miyoi amana ngamlaga sanglao hatpige hana laurakhi adubu police person sing amadi central force sing aduna lumna lawbagi mahutta mayumda hallage hana lakleba sing aduda oina onsilakhi hairi Thika munabada central scheme sing fail oihalle haina kemega chandrana phongdokhre Rural Development Department Thika munaba amadi khuchabi contractor sing da thabak pina bohonabada central scheme sing fail oihalle haina Manipur Pradesh Congress Committee gi working president kemega chandrana phongdokhre Congress baban da pangthokpa pawgi mifam amada mahana haiki kumja 2019 da sanction tawrakraba PMJSY की मखादा मणिपुर के किलोमीटर लाख अमगलिसिंग कुमंगा सांगबा रूरल कनेक्टिविटी लेहनगदब लंबी सेमनबगी हौजक फावब टेंडर तौब ngamdabana सेंट्रल स्कीम असि कखरगने मिनिस्ट्री ऑफ रूरल डेवलपमेंट स्टेट गवर्नमेंट सिंगदा इरकप चिठी अमदा हौजक फावब टेंडर तौब ngamdriba amasung lambi semba hौद्रिबा सिंग थबक लेपकदबने हाइबा वाफम पल्ले कुमजा 2026 के मार्च 31 फावबद लोइसिनबा ngamloidaba हाना सुबा हौख्रबा थबक सिंगसु लेपनबगी इंस्ट्रक्शन स्टेट गवर्नमेंट सिंगदा पिरखे मणिपुर रूरल इंजीनियरिंग डिपार्टमेंट अमसुंग मणिपुर स्टेट रूरल रोड डेवलपमेंट एजेंसी की मखादा पाइखलिबा कुमजा 2019 दा सैंक्शन तौख्रबा लुपा करोड़ चामरीगा सुबना मरी अमसुंग लुपा करोड़ चनी गा सुबना मंगागी ओइबा मणिपुर की खुंगंगी लंबी सेमगदबा थबक सिंग असि फावबा
approval lawba ngamdaba amadi tender tawba ngamdana laibana miyamgi achauba senpham manghale haina phongdokhe any Kuki tribe ST list tagi lauthoktabagi wafam Manipur gi tangdu laita daba phibam sina maram oiraga ST list tagi lauthokpa natraga hapsinbagi thabak leptuna lairi haina ministry na phongdorakhre Manipur gi schedule tribe list tagi kanagumba phurup amabu hapsinba natraga lauthokpagi thabak leptuna lairi state asida hojik oiriba tangdu laita daba phibam sina hairiba thabak thorom sing adu leptuna laibani haina Rights to Information Act ki makhada hanglakpa wahangi paukumda Tribal Affairs Ministry na phongdorakhre Manipur lengaki cabinet na kumseng 2023 gi January thada any Kuki tribe ST list gi lokthok naba warep laukraba matung sahi adumaki February ni panda Tribal Affairs Ministry da proposal ama thake any Kuki tribe lokthok panatraga kanagumba phurup amabu hapsinba haiba du parliament na ayaba piba sange Manipur da hojik oireba phibam asi yenglaga leptuna leiriba du thabak oina paikhalakpada tangdu leitaba phibam da akaiba lakpa yai kumseng 1956 da any Kuki tribe haiba wahai asi scheduled tribe list gi lokthok Sahi Nifutaruk ki matung kumsing 2002 da Manipur lengakna central government da any Kuki tribe amuhana ST list da hapsin naba proposal tharakhe madugi matung ina any Kuki tribe haba wahai adu amuhana kumsing 2003 da ST list da hapsin ke madugi matung kumsing 2023 da amuhana any Kuki tribe lokthok naba hairakhe makhata na kumsing 2024 ki July 25 da Manipur lengakna follow up letter ama ministry da tharakhi any Kuki tribe natraga any Mizo Lusai tribe haba wahai sing ST list gi lokthokpa matamda hanana haidiba tribe asugi mingda certificate pairoraba sing adu kali phibam da lehangadabage haina ministry gi maikai da gi Manipur lengakta hangkhiba laikhe madugi matung da paukhum oina any Kuki tribe natraga any Mizo Lusai tribe haiba sigi manungsanba tribal sing hanana ST list da yauduna leiribani any Kuki tribe haiba wafam asina Yimro Nabalebak Singdagi illegal immigrants sing Sangselactuna ST list Yahanabagi Kutong Sabalade. Sahi Asimaki April Amasung May Thada RTI Pakum Madugi Makataba Apil Ani Lake Apil Sing Adu the Ministry in Constitutional Excel Lokat Palada Made Modality Singactuna Tam Librahan Hanglake Padugi Pakum the Ministry na Tangdu Leta the Piva Masna Tabakudimak Leptuna Labane Ministry Namakatana Tabak Pakat Poina ethnographic detail piraknaba Manipur lengakta khangan khiba leike haire aduguma proposal adu registrar general of India amasung National Commission for Scheduled Tribe ki ayaba laubaga loinana legislation semdokpagi mathau tai haire harau kumai thingbiyo haina thamlakle Manipur da thokliba irang asigi warosin poraktringe IDP singna mayu makaida hanjindriba makai sangai festival da natana asobo kumai harau sing thingbiyo haina United Women Development Organization Bisnupur District ki secretary RK Tombisna na phongdorakhre Mangol nganbi college relief camp ningthokong da IDP singaluna na PR lenga asigi governor da sangai festival pangthokliba si yanindaba phongdoktuna sangsin khiba wakat khongjang amada RK Tombisna na waphamasi phongdokladuna makhata na haikibada kokomi amasung IDP singna IDP sing mayumda hanjinduna khunda leitadrengai sangai festival tawbiganu haiba tabidabana ngasi IDP sing irang hawrakpani maramasina mayum makai mangta khraba IDP sing na mahausa gi punsida hanjilaktro phawba harau kumai tawbiganu haike Ning tambagi wafam natana India ga phibam amata da wari sanaroi khulai thadokpagi phirep leite hana acting chairman na phongdorakhre Pambaina lusingba UNLF ke hompumathu shubamapo kumon thorom ngasi kaksin khunauda leba second brigade hongbivanda miyamgolana harau taramba phongdokhre thorom aduga mari lenana central committee na mapo kumon ga mari lenana piba paujel Miyamda pathokuna tahanba sangsilakiba ningtam yawalgi ihaw asida laikhidraba singki mafamda ikai khumnaba utpana mapungoiba thoram oiki thoram adugu mari lenana lop asige acting chairman thoksong khambato na haikibada haukiba sahi 2023 gi November 29 da New Delhi da lop asina India government ga peace agreement haina lop asige lanmi sanglop MPA amasung Indian Security Force ka khut thanaba lepa haina sign tawnakhe loinana nakalani gi marakta political dialogue sathaduna Manipur amasung India anigi marakta lairiba conflict asigi waroshen ama poraknaba honaduna lakwe lop asigi maikai dagi hingsa amasung mihat mipun sathaba pamde
ingna loisinaba pami adubu India na Manipur asi lawsinba matamda ingna lawsinkhiba natabanina ingna pirakloi adubu masigi matangda warosinama poraknaba honagani yadragana masigi chapchaba phirep adu lawgani lop asina India government ga peace agreement sign tawnare haina makhodi wari sanakraba kangbuni ningtam yawoldagi lapthokrabani haina lana lawnabasu yai adubu lop asina Manipur bu maning tambagi wafam natana atopa phibam amatada wari sanaroi lop asina yawol khongsatagi handokpa natraga khulai thadokpagi phirep laite Manipur ning tambagi wafamda chapchana leptuna wari sanagani hojik thokliba irang asina maram oiraga wari sanabagi tanja adu matam khara thinthakibani adubu phibam amasung condition na demand tawbagi matungina athubada India ga wari sanargani haikhe amarom da haukiba sahi 2023 gi May 3 dagi tholakhiba irang asiga mari leinana haikibada irang adu Manipur gi apunbagi saktam thugaiba pamba kharan thohalakhibane matam adu da lup asigi maikai dagi leibaki amasung miyam gidamak lakhotpam thokpa thaudang adu sapchana lawki haikhe Pakistan की पैरामिलिटरी फोर्स की SQ द अटैक सथरकपदा अहम सिरे पेशवार लेबा पाकिस्तान की पैरामिलिटरी फोर्स की हेडक्वार्टर्स द खुलाई पाइब सिंग सथरकबा अटैक दा मिय अहम सिरे फ्रंटियर कॉन्टेबुलरी पैरामिलिटरी फोर्स की हेडक्वार्टर और डिफेंस कॉम्प्लेक्स अदुदा सुसाइड बॉम्बर सिंगना अनिर हना अटैक सथरकी हाइना रॉयटर्स की रिपोर्ट अमन फोंदोरकले डिफेंस कॉम्प्लेक्स की संगफम दा अहानबो इन सुसाइड अटैक सथरक्रब मतुंगदा कंपाउंड मनुंगदसो अमुहन्ना अटैक सथरखे आर्मी अमसुंग पुलिस यावना लॉ एनफोर्समेंट पर्सन सिंगना थौदोक थोकफमगे अकोयबदा थीब होमबगी थबक सथरे डिफेंस कॉम्प्लेक्स मनुंगदा हौजिकसु टेररिस्ट खरा लेरंबा याय हाइना सीनियर ऑफिशियल अमना फोंदोखे पैरामिलिटरी फोर्स की हेडक्वार्टर ओइबा डिफेंस कॉम्प्लेक्स अदु मी कुंगना ताबा मफम अमदा लैबनि हाइदे खुलाकपदगी ओपियम फारे हरी कांगपोपी डिस्ट्रिक्ट की मनुंग चन्ना लैबा गानफाइबु खुलगी खुलाकपदगी सिक्योरिटी फोर्स ना ngara ओपियम ग्राम समापन गा मरफु तरुक फागत पंगामख्रे हरी हिरामसिगी मतंग द पुलिस की पाव अमन हाई ओपियम ग्राम समापन गा मरफु तरुक कोना फारबा साइकुल पुलिस स्टेशन की मनुंग चन्ना लैबा गानफाइबु खुलगी खुलाकपा अदुगी ममे लनखोहाव की गेन कवी महाक सहित निफु हुंदरम सूरे हरी महाकांगपोपी पुलिस स्टेशन कोनबा बोमल खुलद सिक्योरिटी फोर्स ना ओपियम सिंह अदुगा खोना फाबनी हाना पाव सिना मखा तारी अतोप पुलिस की पाव अमगी मतुंगना सिक्योरिटी फोर्स ना हेरोइन पाउडर ग्राम हुमुद्रागा मरिगा कोना मियोय अमा मोइरांग पुलिस स्टेशन की गेट लैब चेक पोस्ट की फारे हरी फारब मियोय अदुगी ममिंग नुंगैदगी शेख बशीर अहमद कवी हेरोइन पाउडर ग्राम हुमुद्रा मरी अदु महाकना सोप केस अहुमदा पुरंबनी हाइनसु पाव सिना मखा तारी म्यांमार हुंता लानमिना केरेनी स्टेट की पासोंग टाउनशिप की मोसीदा लेबा तोंगान तोंगान बा मफम अहुमदा नोंथक्तगी लांदा चथदुना मियोय क्या हातख्रे अमसुंग कियाना असोपन नंगानख्रे हाइना मफम अदुगी मियोय सिंगना फोंदोरख्रे ngarang ayuk ki pung mapanom tabda Myanmar hunta lanmina fighter jet sizinaduna mosi gi tonga tongan ba mafam ahom da bom thadaduna landa chathaki haina mafam adugi miyoy amana kantarawadi times da phongdorakre ayuki leisil thabugi khudong chaba lauduna Myanmar lanmina nongthaktagi landa chatharakhiba aduda miyoy manga hatkibaga loinana kayana aso apa nangankhe Myanmar hunta lanmina mapangal kallaba bom mari thadaduna miyoy sing adubu tamthina hatkibani amasung kayana aso apa nangankibani haina mafam adugi miyoy amana phongdorakhe khunja singna phongdorakhiba warol amada Myanmar hunta lanmigi landa aduda miyoy manga sikha habdi mek sengle adumapu kayana aso apa nangkhrabagi habdi chap chaba khangba gamdre sikhraba sing adu loinamak nupa sing ni haina IDP singbu mateng pangba organization amagi mihut amana thablakhibaga loinana hal oiraba nupi amasu landa aduda aso apa nangkhe Myanmar hunta lanmina nongthaktagi landa chatharaktuna landa rakhiba mafam adu hunta gi mayamta laiba ethnic tribal singa khut thonaba mafam nate misam miyam singi mafam ni haire sahi asigi August su Myanmar military hunta lanmina mosi da nongthaktagi landa homlak chathabada miyoy kun tharob hat khrabani haina kantarawadi times da phongdorakpaga loinana sahi asi khakta da mosi da hunta lanmina air strike 35 lak chathaki haire